ꯃꯄꯥ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯇꯔ ꯇꯣꯡꯂꯒ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯂꯝꯃꯤ꯫ ꯁꯨꯝ ꯆꯠꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯃꯤꯑꯣꯏ ꯈꯔ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯤꯕ ꯑꯗꯨ ꯃꯄꯥꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁ꯭ꯀꯨꯇꯔ ꯈꯥꯝꯂꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯀꯔꯤ ꯊꯤꯔꯤꯕꯅꯣ?" ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯎꯗ꯭ꯔꯣ ꯃꯥꯡꯗ ꯁꯅꯥꯒꯤ ꯎꯍꯩ ꯂꯩꯔꯤꯁꯦ? ꯑꯩꯈꯣꯏ ꯃꯁꯤ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯤ." ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯅꯥꯒꯤ ꯎꯍꯩ ꯑꯗꯨꯗ ꯃꯄꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯁꯥꯒꯠꯂꯝꯃꯤ, "ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯎꯍꯩ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯂꯥꯛꯂꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯇ ꯅꯠꯇꯅ ꯃꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯍꯣꯡꯒꯅꯤ." ꯃꯗꯨ ꯐꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯏꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯉꯝꯅꯕ ꯎꯄꯥꯏ ꯇꯧꯔꯒ ꯁꯅꯥꯒꯤ ꯎꯍꯩ ꯑꯁꯤ ꯂꯧꯔꯛꯀꯗꯕꯅꯤ." ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯁꯅꯥꯒꯤ ꯎꯍꯩ ꯑꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯪꯂꯥꯟꯗꯤ ꯇꯣꯉꯥꯜꯂꯝꯃꯤ꯫ "ꯑꯩꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯖꯕꯗꯤ ꯎꯍꯩ ꯑꯁꯤꯗ ꯅꯠꯇꯦ. ꯑꯩꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯖꯕꯗꯤ ꯑꯇꯣꯞꯄ ꯑꯃꯗꯅꯤ. ꯑꯩꯒꯤ ꯃꯪꯂꯥꯟꯗꯤ ꯑꯇꯣꯞꯄ ꯑꯃꯅꯤ" ꯍꯥꯏꯅ ꯃꯄꯥꯗ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯑꯃꯠꯇ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯄꯥꯅ ꯃꯆꯥꯕꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯏꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦ. ꯁꯅꯥꯒꯤ ꯎꯍꯩ ꯑꯗꯨ ꯂꯧꯔꯛꯅꯕ ꯍꯥꯏꯔꯤꯕꯅꯤ." ꯃꯆꯥꯁꯨ ꯃꯄꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯅꯥꯒꯤ ꯎꯍꯩ ꯑꯗꯨ パイꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛ ꯁꯨꯝ ꯄꯨꯊꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯑꯔꯦꯡ ꯄꯨꯊꯕ ꯃꯐꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥ ꯇꯥꯅꯅꯕ ꯂꯥꯎ ꯈꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯄꯥꯅ ꯆꯩꯔꯛꯏ, "ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯨ. ꯅꯇꯣꯝꯇ ꯅꯠꯇꯦ ꯁꯅꯥꯒꯤ ꯎꯍꯩ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ. ꯃꯈꯣꯏꯅ ꯉꯝꯂꯒ ꯅꯪꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ?" ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯀ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕు ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯀꯔꯤꯁꯨ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯇꯞꯅ ꯁꯨꯝ ꯄꯨꯊꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯁꯤꯈꯤ꯫ ꯃꯄꯥꯅ ꯃꯁꯥꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯗꯨ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯃꯍꯥꯛ ꯂꯥꯎ ꯈꯣꯡꯂꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ, "ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ?" ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯁꯅꯥꯒꯤ ꯎꯍꯩ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ತಾꯅ ꯍꯥꯏꯔꯝꯃꯤ, "ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ? ꯑꯩꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯏꯆꯥꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ." ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥꯒꯤ ꯎꯍꯩ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯅꯥꯒꯤ ꯎꯍꯩ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯁꯦꯡꯅ ꯁꯅꯥꯒꯤ ꯎꯍꯩ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯌꯥꯝ ꯃꯨꯟꯅ ꯀꯨꯞꯊꯅ ꯌꯦꯡꯂꯝꯒꯗꯕꯅꯤ." ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯨ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯥꯡꯗ ꯂꯩꯔꯤꯁꯤꯗꯤ ꯎꯔꯤꯁꯤꯗꯤ ꯑꯗꯣꯝꯗꯤ ꯎꯗꯕꯔꯣ?" ꯂꯥꯏ ꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯎꯄꯥꯜ ꯑꯗꯨꯗ ꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ, ꯅꯪꯅ ꯎꯔꯤꯕ ꯁꯅꯥꯒꯤ ꯎꯍꯩ ꯑꯗꯨꯗꯤ ꯎꯄꯥꯜ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯎꯍꯩ ꯑꯁꯤꯒꯤ ꯃꯃꯤꯅꯤ꯫ ꯑꯁꯦꯡꯕ ꯎꯍꯩꯗꯤ ꯎꯄꯥꯜ ꯑꯁꯤꯗ ꯄꯥꯜꯂꯤ꯫ ꯅꯆꯥꯅꯨꯄꯥꯅ ꯁꯅꯥꯒꯤ ꯎꯍꯩ ꯑꯁꯤ ꯐꯪꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯅꯤ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯅꯆꯥꯅꯨꯄꯥ ꯑꯗꯨꯗ 'ꯏꯕꯨꯡꯉꯣ, ꯅꯪ ꯀꯔꯤ ꯇꯧꯕ ꯄꯥꯝꯃꯤ?' ꯍꯥꯏꯅ ꯍꯪꯕꯤꯔꯝꯂꯕꯗꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯍꯤꯡꯂꯝꯕꯇ ꯅꯠꯇꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯎꯍꯩ ꯂꯩꯔꯝꯕ ꯌꯥꯏ."